ngasi ayuk Imphal da phongkiba pawse singdagi maruoiba pawsing lokhatjaraga miyamda update pizare ahanbada huian lan pawse dagi lokhatjage Forest Department na kwamana Faba lona Yabra kwamana puthok pusin tawbada royalty bet amasung GST lawba Yabra Forest Loishangna Faraga Yonthoklamba kwamana polang taraga taruk mapuda pithokhinaba High Court na direction pikre ngasi dagi na chahi ani ahum lomgi mamangda kumja 2019 da Manipur Government ki Forest Department ki official sing na Manipur gi mapandagi pusilakpa mithamana amasung panamana na chingba kwamana sing pusilakpa da thingba thamme royalty yauna vet amasung GST imposed tawduna lawi haibage thodok sing thorakpadage High Court of Manipur da tongan ba writ appeal sing file tawnakraba matung tha asige marida West Bengal dage lairaklaga Guwahati amasung Dimapur Faraga National Highway da DI tata amada hablaga purakiba kwamana polang taraga taruk Forest Loishangna official singna phajin khibagi mayokta High Court of Manipur da civil writ petition ama file tawraktuna challenge tawrakpadagi High Court na ngasi pikiba marki waiba order da kwamana sing phajin khibadugi mayokta kwamana mapuna numit tumakta da principal chief conservator of forest da pisun khiba representation adu khanaraga chayol amadagi sonthadana laukhatpam thokpa thabak laukhanaba khangan khre loinana kwamana polang taraga taruk phajin khi haibagi mayokta High Court of Manipur da file tawrakiba writ petition civil number 329 of 2022 na court wakalakli bana yumthangnaba state singdagi Manipur da kwamana panamana pusilakpada Forest Department ki official singna royalty bet amasung GST lawriba se illegal oiba thawong ni haibase ne masigi mathakta Forest Loishangna official singna kwamana gi mayokta lokhlagliba thabak sing ase Constitution of India gi article 14 19 clause 1 sub clause G amasung 21 gi mayokta ne masigi mathakta mari lenaba law singna piriba provision sing busu khongauna bani haibase ne loinana petition asigi petitioner oriba lamphel sana kaithel dagi naurem tomba chahi nifuga taruk apokpa en gaurahari na court hairibana maha kangla betel leaf store ge proprietor oiduna kwamana yonbagi apikpa business tokjavane senphamasi mahakna chahi kharagi mamangdagi tawrakpada maikai amatadagi ayet apan pirakhide maramasina kwamana yonbagi thabak makha tana satharakpagi matungina tha asigi marida mahakna West Bengal dagi Guwahati amasung Dimapur Faraga DI tata NL 07/AA 1931 da kwamana polang taraga taruk Imphal tamna purakhibane adubu kwamana sing adu Central Forest Division Mantri Pukri ge Divisional Forest Officer ge supervision makada Koirengai Forest with office na fakhibani haire maramasina High Court of Manipur da file tawrakiba writ appeal number 25 of 2019 amasung 26 of 2019 gi February ane 2021 da pikhiba judgment amasung order gi matungin na yumthangnaba state singdagi Manipur da sisinanabagi damak kwamana sing pusilakpada Forest Department ki authority singda royalty law haibagi wafam court ki order sida yaude amasung court na pikhiba judgment amasung order aduda state government ki maike dagi thokiba notification amana forest production da chanahan khibani haibasene adum oinamak High Court of Manipur ki single bench na February ani 2021 da pikhiba writ appeal ani ge judgment amasung order adubu lana lawraga aranba wahan thokpiduna amasung single bench na pikhiba direction sing lengdana leiringai ge chairakta Secretariat Forest Environment and Climate Change Department na February 13 2021 da notification ama thoktuna schedule of rates of royalty revised tawduna fixed tawkhe loinana kwamana panamana yauna Manipur da forest ki pothok singdagi levy launabagi wafam phongdokhibaga loinana government ki notification aduda kwamana sing ase forest production gi manungda serial number 57 non-wood forest products oina yauri haibasine notification asigi matungina yengruragasu kwamana gi apikpa business tawjariba miyoida chatharagliba thawong asina mahaki business ase khakta natana atopa kwamana ge transporter agency trader singda sathina sogal le haibasene petition ase ngase justice ahanthem bimol gi bench na lokhalakpada petitioner gi maikaida senior counsel maibam hemachandra na lepkhe petitioner gi counsel na submit tawrakpa wafam sing taraba matungda court na petition asigi respondent sing oiriba Manipur government ki additional chief secretary forest environment and climate change principal chief conservator of forest amasung HO FF yauna Mantri Pukri ge Central Forest Division ge Divisional Forest Officer da chayol marigi manungda paukhum pirakadaba notice issue tawkhe petitioner counsel na court mahaki submission sing tawraba matungda
respondent singi maikeda lepkiba government advocate TH Sukumar na faki hairiba kwa manasing adu perishable item singi manung chanbana mahakna forest department ki phangba instruction gi matungin na kwa manasing adu Indian Forest Manipur Amendment Act 2018 gi section 58 ki makhada Yonthoklamba amasung madudagi silakpa senpham singdu mari lainaba officer singi custody da thamli haina phongdokhe court na nakal anima ki wafam sing taraba matungda case asigi respondent number 2 oidiba principal chief conservator of forest kwa manasing asigi mapuna tha asigi mari da mangonda pisilakhiba cherol adugi matungina court na ngasi piriba order asi phangba numitagi yariba makai thuna chayol amadagi chonthadana pisilakhiba cherol adugi matungina laukhatpam thokpa thabak appropriate action laukhatnaba direction pikhi loinana case asiga mari lainana makha taba interim order pibinaba prayer tawragliba singi matangda khananaba case asi mathang thagi tarada mukhanna list tawnaba direction su pikhi mathangda sanalaibak pauksidagi amuk laukhatsage telepathy da bom pokhaibada ama sokle police na pokhaihan bani haina irang haurakre Imphal East District ki Porompat Police Station ki manung chanba khurai telepathy mandir manakta ngarang numidang pung 9:30 rom taba matamda IED waidamgadi chingnaba bom ama pokhaibada miyoi ama sokpadagi laikana khre bom adu police na pokhaihan bu oigani haina telepathy da khundariba telisingna irang haurakre bom pokhaibadu da soklaba miyoi adugi maming Subam Prasad sahi kunga taret apokpa Nanda Kishore Kauwe Khurai telepathy dagene Maha Khudakta Jenims Hospital da pukhatuna laikana khe IED oiramgani chingnaba bom adu pokhaibada khamduna thamba Yotha gari ama yauna alto car ama su akaya toi thokhe thogdok thokpa manakta leiba yum singge thongnauna singba singsu bom gi saphuna akaya toi kaya marum yahun khe thogdok asi thokraba tungda Wangkhai Assembly Constituency gi MLA Thangjam Arun Kumar ex MLA Yumkham Irawat amade Okram Henry su mafam aduda laktuna asok apan yauriba singadu yangsin khe loinana Manipur Police ki ADGP Law and Order Clay Khongsai yauna police ki makok thongba officer kaya su laktuna yangsin khe amaromda bom pokhai ki ba mafam aduda forensic science ki kangbu amasu laktuna kupna thijin khe bom adu haujik phawbagi oina kanana kari maram gi damak pokhai helambano haiba khangba ngamdre hiram asigi matangda police na case ama lakhotuna thijinba haukhre Assembly Constituency asigi MLA amade ex MLA singna mafam asida laktuna yengsilingai cherak asida telepathy da khundariba khunja sing hauroktuna police ki mayokta pendabagi kholau kaya marum laukhe telepathy da pokhairiba bom asiga Manipur gi atai mafam da pokhairiba bom singa manana yengba yaroi bom asi police ki khujin thawrangdagi pokhaihanba oigani haibana chingba wafam kaya su miyam aduna phongdokna khe irang adubu laksinana bohonabada Imphal East District Police ki ahenba forcing thomjin khe telepathy gi miyam aduga police personnel singi marakta su ngaihak chawna ungkhanaba thokhe adubu hena pamdaba thokdok singde thokhidre ngarang numidang athengba phawbada yamlaba police ki team sing telepathy area da leiduna makhata na irang thoktanaba mikupna hum singna senakhe Imphal da leiba lainga ki quarter singda church yangkhai hena logi wangmada sajillei church sajinbagi matam sanglaba wathok hojiksu laingang nausinadana leide Imphal ki tongan ba mafam singda leiriba lainga ki quarter singda lona yadaba mawongda lanai miyoi amade organization singna church yangkhai gi mathakta sajillaga leire chahi kunlom gi mamangda gi quarter da church sajili haibagi wathok oiduna lakhrabasu laingang na usinadana leiramlei S Manaubi CM gi advisor oire retired IPS officer Sarangthem Manaubi tha asigi taradagi Manipur gi chief minister N Biren gi advisor art and culture oire hiram asiga mari leinana secretary to Chief Minister N Geoffrey na thokpa cherol da hai remuneration yauduna mahakna phamasi paigane Sarangthem Manaubi Thongju part 2 dagene lainga ki employee singi anoba transfer policy chanaba haukhre CM na yaragade matam amada hektamak transfer tauba yahalle machang oiba wafam sing posting mafam amada employee amana chahi ama makhaidage ahum phawba leigadabane employee amagi service period manungda yamdrabada chahi mapande ching amasung aruba posting mafam singda leigadabane employee sing financial year loirakpa April May da transfer taugadabane oja singi oinadi academic session loiraba matung khaktada transfer taugadabane matai manau animak thabak taurabade chamanaba district amada yariba makai thamnaba singadabane hakchanggi phibam tongalaba singi oinade manak nakpa mafamda posting tanaba singadabane CM gi ayaba yaurabade matam amada hektamak employee ama transfer tauba yagane thangja numitam hairoi sing bek pudana school kahan bachana halagane TH Basanta
Manipur da lady ba government amasung lanai gi mahai sangsingda mahai tamliba mahairoi khudingmak thangje numit khudinggi school bag pudana yauduna lakpagi mamang thakta semlamba kanglon adu nauna chana halagani haina education minister thongnaujam basantana phongdokhrei mathangda sangai express dagi amuk lakhwatsage lamjingba finance ki chairman yauba meeting athubada silanana ba lepnakhrei ngarang all manipur lamjingba investor group AMLIG na sinduna pangthokiba lamjingba finance investor singi meeting na all manipur lamjingba investor association AMLIA gi president robindro amadi secretary inauton na investor mayam gi khallaga lamjingba gi chairman amadi board of director pumnamak yauraga meeting ama athuba matamda silanba yauna tongan ba warep kaya lawkhre haire singa dawriba meeting asida investor mayamna pamliba khangningliba amadi phangdriba wahang kaya gi paukhum mayek sengna investor singda thambigadaani amadi all manipur lamjingba investor association da sinaragliba crore chaniga yankhai humdoi asset ase karamba investor mayamda karamba mawongda haibagi marik chumba wafam thambigadaani haibasine amaromda hauzik lamjingba finance na chalairiba hospital ase tha amagi matungda thingjinba hainasu ngarangi meeting du da warep nakhe maramduna miyamnasu hospital asida anoba admission tawbidanaba aduga hanagi patient singsu athuba matamda discharge tawbinaba appeal tawre all manipur lamjingba investor group na ngarangi meeting da lawkiba warep sing ase all manipur lamjingba investor association ki president na thabak waina pangthoroktrabade LIA gi mathakta makhal makha kaya gi khongjang changsin bahaina su warep lawki haire mathangda ichel express pause dagi amuk lokhotchage asaba document sizin aduna shop license renew tawnaba sel khomgalamba ama IMC na phagat khre Imphal Municipal Corporation IMC gi caretaker mayor L Lokesor na tha si kunmanga fawbugi manungda IMC na konba mafam singda dukan phamliba khudingmak register tawgadabani haina lawthokraba matungda ngarang semjin sajinba document sing sizin aduna shop license renew tawnaba sel khomgalamba miyoi ama IMC na Faraga Imphal Police da khusina khre fagalaba miyoi adu uripok tawrangbam laikai dage sorokhaibam herojit ki machanupa sorokhaibam amarjit sahi kun mari ne Manipur da han boina highway patrol unit linkhat khre GPS yauba gari nipal lamtha khre Manipur gi lifeline wariba national highway 2 da miyamna aki akhang yauduna chathok chasin tawbada khudong chahan navagi damak ahan boina global positioning system GPS yauba gari nipan ngarang DGP P dongel na lamtha khre ngarang lamtha ki ba gari nipan aduna highway asida chathok chasin tawbada asoi angam thoktana ba yangsin bagi thabak tawganai kanagumba singna hairiba petrol party asida pau pining lavade toll free number 112 natraga PCR number 8798198810 senapati amasung 9362153322 kangpokpida phone tawrakpa yagani haire aroibada tabiriba pumnamakpu thagatjari